अहानबदा मरु ओइबा पाउ पिजरी डिजास्टर मैनेजमेंट की मतंगदा नोंमगी ओइबा ट्रेनिंग प्रोग्राम पांगथोखरे अमदी यूसीएम की खोंजंग इसमनसु सपोर्ट तवी हाइख्रे खुरुमजरी नुंथेल की पनी टीवी मणिपुरी पाउ मीटिंग ताबीरिबा पुनमपु लकी तखेलंबमना तरामना ओक्चरी हौजिक पाउ संदोकना पिजरी मिपुम खुदिमकना खुदोंथिबा अमा थोलकपा मतमदा मधु करमना मायोकनगदगे खंगबा मियोइसिंगदी मसा खक्ता नतना अकोइबदा लैरिबा मियामगी पुंसिसु कनबा ngमगनी हाइना इम्फाल ईस्ट की एडिशनल डिप्यूटी कमिश्नर डॉक्टर निंगथौजम जॉनसन मैतेना फोंदोक्रे वाफम असि ngasi डिस्ट्रिक्ट एडमिनिस्ट्रेशन इम्फाल वेस्ट अमदी डिपार्टमेंट ऑफ रिलीफ एंड डिजास्टर मैनेजमेंट अनीना खुसमनदुना इम्फाल वेस्ट डीसी की कोम्बिरे हॉलदा पांगथोकपा डिजास्टर मैनेजमेंट की मतंगदा नोमगी ओइबा ट्रेनिंग प्रोग्राम की थौरम अमदा फोंदोखिबनी महाकना मखा तारादुना तोंगान तोंगानबा मखल अमतगी अमांग अता थोकपा मतमदा करमना थेंगनगनी हाइबसिदी मतंगदा ट्रेनर कयाना ताकपीरी हाइखि मखल की महिला पोथोपा नत्रगना युहार हाबा नत्रगना केमिकल डिजास्टर बु ओइरसो सिगुम्बा डिजास्टर मखल कयाम से करमना हेंगनागदगे अमसुंग मायोगनागदगे हाइबसिगी मतंगदा अखोय तोंगान तोंगान ट्रेनिंग कयाम पीबी मसी अखोय खंजिनबदा अखोयगी एवरी मियोइबा खुदिंगमक से सिगी डिजास्टर हाइबसि थोलकपा मतमदा करमना कंजगदगे हाइबसिगी नॉलेज से कोइदा अवेयरनेस लेबे यामना मथौ ताई नॉट ओनली डिस्ट्रिक्ट की स्टाफ सिंग खक्ता नतना कोई प्रजा सिंग दसु करमना इसा अमसुंग आइगी अकोइबदा लेरिबा मी सिंगु डिजास्टर थोलकपा मतमदा करमना कंजगदगे हाइबसिगी मतंग से पाक सन्ना संदोकपियो हाइबसि सोई अपील तौजरी थौरम अदुगा मरी लेनना रिलीफ एंड डिजास्टर मैनेजमेंट इम्फाल वेस्ट की डिस्ट्रिक्ट कोऑर्डिनेटर नावरेम रोजी देवीना हाइखिबदा ट्रेनिंग प्रोग्राम असी पांगथोकपगी मरु ओइबा पांदमदी रिलीफ एंड डिजास्टर मैनेजमेंट ना करी करी तौरी अमदी करी कानबा पी हाइबदु खंगहनबनी मसीदा सुनतना कोविड ना लैखिद्रबा मियोइसिंगी इमुंगदा लैहौरिबसिंग अदुदा सेल ओइना लुपा लिसिंग यांखै अमदी एक्स ग्रेशिया पीरी एडिशनल चीफ सेक्रेटरी एम हैस खान की मीटिंग मखादा डिस्ट्रिक्ट असिगी लैरिबा लैकाई की मियोइसिंग प्रधान जिला परिषद काउंसिलर सिंगदा अवेयरनेस पीरी हाइना महाकना मखाता की ngasiगी अवेयरनेस असिदा डीसी की स्टाफ सिंगना मपुंगफाना सरुग याबीबगी दमक्तसु थागतपा फोंदोखी रिलीफ एंड डिजास्टर मैनेजमेंट ना करी थबक तवी करी मियाम द कानब पी हाइबसी असि खक्ता नतना अखोइना एक्स ग्रेशिया खोइबा अदगिदी अखोइना कोविड नस लेखिद्रबा मी सिंग द अखोइना मागी विक्टिम सिंग द लेहौरिबा फैमिली की द 50,000 पीबा खता नतना रिलीफ एंड डिजास्टर मैनेजमेंट डिपार्टमेंट की माइकैदगी अफम खुदिंग सत्तुना डीसी ऑफिस द खक्ता नतना अखोइगी लेकाई की वॉलंटियर्स अदगी अखोइगी लेकाई की यूथ्स अदगी प्रधान लैरिबा जिला परिषद लैरिबा काउंसिलर लैरिबा मफम खुदिंगमक्ता अखोइना ट्रेनिंग प्रोग्राम असी पिजाबनी अदुगा ngasiगी ट्रेनिंग प्रोग्राम असिना अखोइगी डीसी ऑफिस द लैरिबा अखोइगी डीसी की स्टाफ सिंग अदगी डीसी ऑफिस की मखाद लैरिबा जिला परिषद प्रधान काउंसिलर लैरिबा मयाम असिदा अखोइना अवेयरनेस प्रोग्राम असी पिजाबनी यूसीएम ना बॉर्डर पिलर की मतंगदा चंगसिलिबा खोंजंग मणिपुर मियाम गिनी मरम अदुना इचमनसु सपोर्ट तवी हाइना इचम की प्रेसिडेंट युमी होरामना फोंदोखरे ngasi मणिपुर प्रेस कपता पांगथोकपा पाउमिसिंग उनाबा अमदा इचम की प्रेसिडेंट युमी होरामना हाइकिबदा इचमना इंग लिसिंग अनिगा तरा हुंदोइदगी हानगी चीफ कमिश्नर ओइरंबा सुरेश बाबू यावना ब्रह्मागी मकोक थोंबा लुचिंगबा कयागा लोइनना म्यांमार बॉर्डर की फेंसिंग खाबगी मतंगदा येंगसिंदुना लाकी इंग लिसिंग अनिगा तरा मंगादा कोथादा चतुना चयेतनरिबा बॉर्डरदा फेंसिंग खाबा लेपनबा हाइनकी अमदी इंग लिसिंग अनिगा तरा निपांदा नौना लाकपा चीफ मिनिस्टर एन बिरेन ना सेंटर गी सर्वे टीम कौदुना येंगसिलंबा तुंगदा था अमगी मतुंगदा फाइनल ओइरसी हाइरमलगा चखिबदगी हौजिक फावबा लाक्ट्री मरक असिदा बीआरटीएफ ना बॉर्डर सिंग असिदा फेंसिंग खाजिलमले हाइबा यूसीएम ना थेंगनारकपदगी अथिंगबा थमकिबा असि मणिपुर मियामगी लाइबक फबनी अमदी असिगुम्बा लाइबाकी ओइबा इशू अमा लाकपदा मणिपुर की सीएसओ खुदिमकना पुन्ना थेंगनमिननबा मथौ ताई हाइना महाकना फोंदोकी
bagi madam oiduna leadingai da PRDF na Indo Myanmar border fencing khaba amuk hauram baga UCM na chattuna tabak king chelamba Manipur gi raipaga bani masida dam nasu masita agachari masikumba Manipur gi oiba lakba matamda Manipur da reiriba civil organization putingmakna unna changshin minnaba mathau tai haibsi Information Center for Hill Areas Committee Manipur ijam taraptagi Manipur ijinaw loinamakku appeal tawninge Raizo Dal Central Committee Assamgi Assistant Secretary Seram Herajitna Pham Asidagi Thadok Chari Haina Central Committee Assamgi President da Ai Bachi Oina Pisinkre Masagi Achin Balaibana Maram Oiraga Pham Asidagi Tokcha Bani Haina Hairi Interaction with Mairapaibi Youth Club and Village Development Committee Haiba Program ama ngasi Imphal East District ki Manung Chanalaiba Huidrom Khulda Pangthokre Fort Assam Rifles Bikoi Sawombung Post na Huidrom Youth Development Club Mairapaibi and Village Development Committee ga punna khusamnaduna thoram asi sinkibani ngasi gi thoram aduda Assistant Commandant Pravin Singh Huidrom Ward Member El Nungsi Huidrom Youth Development Club ki Thaupuba Singh Huidrom Village Development Committee ki President Hais Rajen Huidrom Mairapaibi ki President amasung Secretary na Maru Oiba Miyoi Singh oina sarugyaki Thoram aduga mari lainana Assistant Commandant Pravin Singh na Khunza Singh Maru oina Naha Singh na Nisagi Ipaktagi Lapna lainaba Paujen Piki Sana khotna bada mai onsin biu awat apa laibada Assam Rifles na angamba mateng pigani haiki hogalak liba mirol asina nisada hena mai onsin bada mahakna nungai taba fongdok laduna yariba makai hogalak liba mirol singna malemgi chawkhat lamjel da yauba ngamna ba hotna si haina haiki loina na Assam Rifles ki requirement rally gi matang dasu mahakna awareness piduna nahas Singna asigumba makhalgi rally singda saruk yanaba amadi mahaki maikaidagisu angamba mateng pangani haina fongdoki Huidrom Village ki mahut sinduna Hais Rajena Assam Rifles amadi miyamgi marakta gyan tanadana lairiba adu khara makhaidi koklagani Assam Rifles ta Huidrom khulna thajaba thamli haina thagatpa fongdoki thoram aduda chawrakna khunjali chamaga kuntharomna saruk yaki Ngasi Jiribam District ki Babuparada Leiba Jiri News Network ki Conference Hall da pangthokiba Paugi Mifam Amada Tayen Pat Imphal da Leiba Central Institute of Petrochemical Engineering and Technology CPET ki Warden Mobilizer Oiriba Suras Kumarna Central Institute of Petrochemical Engineering and Technology CPET ki Makhada Aikoina Ngasi Jiribam District ki Naha Singda Khusa Haiba Hengat Hallaga Makoida Thabak Pangbagi Kudong Chaba Amadi Hingnabagi Lambi Pinaba Kongtang Amani Hariba Mission Asi India Government ki Ministry gi Makhadani Haina Fongdoki Manipur State ki Oina Chipet Institute Asi Lising Amaga Chamapan Marifuni Panda Lingkat ki India gi Oina di Institute Asi Lising Amaga Chamapan Humfutara ni Panda Lingkat ki Aikoina Jiribam District ta Lagliba Asigi Maramda Manipurda Lairiba Tongan ba district singi Haugalakliba Tabak Pangdriba BPL family gi Makhada Lairiba Imungi Naha Singdi Ayambana Institute Asida Laklaga Institute Asiga Kanaba Lawi Adubu Jiribam District ki Oinadi Jipeta Training Yauba Naha Masing Yamde Maram Aduna Jiribam District Tagi Naha Sing Hena Puthokna ba Pandamda Jiribamda Laktuna Jiribamgi Manung Chana Laiba Khul Butangkhal Sonapur Chotha Bekarda Changlaga Institute Asigi Matangda Awareness su Pangthokre Jiribamgi Naha Singda Haijaning Badi Central Institute of Petrochemical Engineering and Technology Chipet Tayen Pata Naha Singna Taubayaba Tha Ahumgi Natraga Tha Taruki Oiba Vocational Course Asi Tambada Laifam Chapam Study Material na Chingba Lemna Fanghali Khudong Chaba Asi lahobaga loinana training piraga makoibu multinational company singda thabak pigani maram asina Jiribamgi Naha Singna Chipeta lakpiraga institute asigi kanaba sing asi laubiu haina mahakna fongdoki pangmi singa unaba aduda Chipet ki assistant technician M Phillips su sarukyaki COVID-19 laichatna maram oiraga Chahi Anirom Pangthok Tana Lakiba Sangai Festival Chahi Asigi Oina Kaibulamjau National Park Asida Pangthok Lagani Haina Manipur Lengakna
Lautorakpada Kaibul Lamjaugi Miyam Amadi All Kaibul United Club Organization Abuko na Chief Minister Buthagatpa Amadi Ikai Khumnaba Ulakli Abuko gi General Secretary Khoirom Sanatombana Thadorakpa Cherol Amada Mahau Sagum Kumhai Asi Chinglem na Pangthokpada Hena Fazahanba Amadi Lengak na Paikhalakpa Thauchil Thawong Singda Kaibul Lamjaugi Miyam Amadi Abuko na Angamba Thakta Mateng Pangani Haina Hairi Khunai Amat Chaukhatpada Thengtha haliba drug ki issue singi mayukta maikei asigi miyam amadi abukona lepkani loinana drug sizinariba amadi yoliba sing maru fangna muthatnabagi pandamda lakliba jungi tang kungi numidang wairam pung mariga minute kuntra taba matamda sangai festival lising ani kuni thoigi mangoinana anti drug campaign gi saruk ama oina miyam gi oiba maira khongchat ama chatkani mayai ka ba chinja ki mayokta changsin gadauri ba khongjang asida kaibul lamjau chingmai amadi chandapur miyam nasu saruk yabi haina cherol aduna palli Thesis Amada Manipur gi Puwari da Lana Uhalli Haibada Chenaba Manipur University gi Professor Amadi Hana gi Vice Chancellor Shu Oiramba Amar Yunam na Manipur gi Puwari gi Matangda Chayetnaba Lairiba Asi Hana Fongkraba source material Amadi scholars singna refer Tauriba Lyric Singda Oigadabani Haina Fongdokre Thesis Aduna Palliba Sing Adusu scholars Singna Kayarak Hana refer Taukraba Amasung Chahi Tara Hena Lyric Oina Fongduna Marketa Fangduna Lairiba Ngakta Haina Haiki, Haukiban Numit Humni Asida Brig SK Sarmana Ikiba Larik Aduda Yauriba Sing Adugi Matangda, Mahaku Unaba Sapamcha Jadumani Amadi Mahirid Loop Taruk Laki, Loina na thesis Adugi Matangda Mahaki Computer da Yauriba Sing Adu Mahirid Loop Tarukta, Yanghanki Amasung Mahak na Haikibada, Chayet Nabalairiba Larik Asiga Mahakamari Amata Laina de Haina Su Fongdoki. Haukiba Jungi Tarik Tarahundogi Ayupung Nipan Taba Aduaidagi Oinam Devila Devi Elas Naubi Kobi Ama Mayumdagi Tokibadagi Hanjilaktre Hairi Nupi Asifut Manga Inchi Mari Wangi Kuchungawi Masam Amasung Mahak na Mayumdagi Tokiba Matamda Angangba Machugi Fi Komla Machugi Furid Amasung Fanek Setki Loinana Hangama Pan Machugi Sandal Tongki Hairi Kanagumbana Nupi Asibu Tingnabi Batoklabadi Manaknakpa Police Station da Sinabiramba Natraga 9362142584 Asida Pau Bibiraknaba Paujel Pirakdi Paugi Marakthana Atenba Break Ama Lominasi. Breaking Matungda Taramna Okchari Makhataba Pau Pizari. Government Gi Oza Ahum Concert Authority Gi Ayaba Yaudana Duty Mafamda Lairam Dabadagi Education Gi Director and Nandakumana Suspend Tokre Hairi. Suspend Tokraba Oza Singh Adudi Chorchampu Gi Government Higher Secondary School Gi Primary Oza Oiriba Ilosia Himanthangmawi Sinate Chira UPS da Tarambadagi Hojikna JEO1 da Transfer Tokraba Science Graduate Teacher RK Miranda Devi Galoina na Lamlong Higher Secondary School dagi Hojikna Bisnuland High School da transfer Taukraba Science Graduate Teacher KS Ranju Devi ni Hairi Apan Balaitana Ethnic and Ecotourism Park Sana Bagi Damal Official Sing Yauna Kananaina Bagi Mifam Ama Bisnupur District ki Karen Fabida Pangthokre Lamdam Asigi Tourism Bu Hena Chaukhatnaba Hotnabagi Khongthang Ama Oina Manipur Lengak na Lamdam Asida Lairiba Tongan ba Tribe Kunthamari gi Housing Model Sing Hariba Park Asida Uttuna Thamnaba Sem Sari Hari Hariba Park Asigi Lakadoriba
ing lising aniga kunitoy gi sangai festival gi mangoinana loisinana ba pandam thamli loinana pak sagadawriba mafam adu ngarang thanga gi MLA Tongbram Robindro amasung MPHC gi managing director si Daugen amadi mari leinaba department ki official singa punna chattuna yengsinkre yengsin khongchat asiga mari leinana MLA Robindro na Paumi Singda Fongdokibada, Hairiba Park Asina, Lamkoiba, Singbu Hena Puning Chingsinba, Amadi Akoibada Ladiba, Kunza Singi Sandwich on the Hena Mating Oigani Highness of Fongdoki, Manipur Tourism gi hotspot ama oihanaba paikhatliba thorang asigidama Chief Minister N Birena Luchingba Manipur lenga puthagatpa Fongdoki. Oinam Kendra gi Laumi Singna Lawu Singu bagi thabak paikhatpada ising leitabagi awaba yengduna Oinam Kendra gi MLA Irengbam Nalini na mahaki maikaidagi JCB tharaktuna Kendra asigi manung channa Laimaramdagi hauraga hainapok phauduna Oinam Maibamgi Tonganba Laufam Singda ising piriba kilometer mari rom sangba Laukong Tengbagi thabak ngarang haukre Laukong Tengba Aduda Oinam Laimram Amadi Hainaboki Laumi Kayasu Sarugyaki Laukong Tengba Aduda Sarugyakiba Oinam Kuldagi Oinam Sam Kumar na Fongdokibada Laukong Asi Kuzilakpana Maram Oiraga Nong Chuba Matamda Laukongi Mamang Thangba Laukolda Lairiba Laufam Sing Lau Panba Yadriba Asibu Ubiduna MLA na Thabak Paikhat Pirakpabu Thagatpa Fongdoraki Manipur Mixed Martial Art Association na ngasi thadorpa cherol amagi matung inna Right Fight Federation of India gi manungchan na taruk suba National Ring Fight Championship lising ani kunithoi lakliba July gi kunithoi dagi hauduna kunmari fawba Tamil Nadu gi Arangkhonam Town Hall Indoor Stadium da pangthoklagani hairi cherol asina makha taraduna Tamil Nadu Ring Fight Association na sinduna pangthokadawriba thoram asida yaubi ningba chahi tarani thoi taramari amasung taramapan gi manungda laiba amadi chahi taramapan gi mathakta laiba Manipur gi professional sanaroi singna June gi tang kunithoi fawbada khurai puthi balaikai da laiba mama office da passport ani Aadhaar card ama loinana medical fitness certificate sing pisalakna ba khanghalli IGAR South ki makhada Somsai Battalion na ngarang Ukhul district ki Sothai Junction dagi chawrakna crore 8.6 oigadaba U aina yadaba maungda punaba honaramba truck taruk fare hairi Assam Rifles ki matung inna truck driver sing aduna puramliba U adugi matangda chapsaba che chang puthokpa ngamdabadagi fagatpa ngamkhibani hairi U yauba truck aduga kwanana fagatlaba miyoi sing adu Ukhul gi Forest Department ta makhataba action daukhatnaba khusinakre hairi Loislakpada maru oiba pau amuhanna pizari Disaster Management gi matangda nongmagi oiba training program pangthokre Amadi UCM gi khongjang ichamna su support tawi haikre Matang sida nungthil gi poni TV Manipur Pau loisinjare meeting tabiriba punamapu amohanna kurumjari